Hello everyone, mayam butaram na ukjari. Ngasigi reading sina past, present, amadi future gi oiba adugumba reading ne. Sida lairiba card ki deck ahum haitare sagi isai sana pamba amamam khanbiro. Aduga reading se hongnaba tawrase. Ahanbada sigi deck se khanbiba singi reading hana hozarage. Sida card ahum longthoga laire si se past ki oidoine past ki se hani yingmina se karigumba past ki sida chanarak taragadi present yingbiro aduga present da dum chana taragadi future do adum adum gi oirane bako aduna yingmina se past da kari kari leikibado habado adom gi past se yengba matamda lan thum amadi paisa ga mari leinaba matangda kanagumba singa muknaba khatnaba chainaba gumba khara adum leikiba male bako ningai sangdana bagumba aigi khara nakna chana ba mari mata gumba haitare ko adugumba myoi singa nungaina da bana chingba haitare aiga khangna chana ba singa gi marakta yetna ba mukna ba khara dum thoki ba male sigumba gi matang sta mamang da di ai isa se sel thum gi matang da oiraga su yamna kaheni watta pa da na leijaram ba do sumaina leiram bagi mawong amakak su uye ba ko aduga lanthum adagiri shell gumba sigumba gi wealth and finance ko sigumba gi matang sida kanagumba kharaga sum khanagiba nungainadaba khara leibado aigi thajabase manghanbiramba haitare ko adugumbadu kanagumba kharana aina khalubadu ona tainabada selthumga mari leinaba matangda sumaina ningba ka helambana chingba haitare ko oidaba ngangbiramba angon cheating tobiramba leidana sigumba je khara thokiba leina haeba ko pasta aduga sigi situation je sumaina nungaitaba sigumba situation je ma leire aduduga punsida aigi punsigi kai haini hana sum changsalaiba aigi life ki phase si se loigraga anauba ama haurakpa adugi mawong ama khak pa sida leigi na haiba ko hana sum changsalakpa aigi punsigi khongchat haitare ko adudo loiraga anauba punsigi tangkak ama haurakibagi kaino ama khak leigi na haiba ko se adungi pa sida aduga kanagumba kharagi oina imanaba natraga imanabi aigi nakna chanaba mari mata ko adugumba gi damakta aina mingondagi sel pubiruba natraga sum lanthumga mari leinaba matang haitare ko adugi damakta aina moigi damakta lepiruraga hairiba mi singduna aigi mai ngaklaktaba gumba ko adugumba khara kanagumba gi sumaina thokibasu dum layeba ko thajaba manghanbiramba haitare ko sigumba aduna aingonda awaba ta hoba adugi risk to aina pu hoba gumba mamangdu sumaina thokiba gumba dum laiba male sine chanabrane yengbiro pase chana taragadi present si damka yengbiyo ko huji huji oriba mong se chana natraga chana de habado sina pas ki oidoine sina muk present gi card sing oidoine ko present sidana kari kari lebano habado mayam puna mug yengminasi ko sida leire present gi card ahum ko adom se hoji hoji se ko isa se kari gumba China haitare ko yamna puba thangba ngamdaba China amakak isada hoji puraga leiba China se akoigi kanagumba kharagi oinadi nungshi nungonga mari leinaba adugumba China puba su yaure adugumba nungshi nungonga mari leinaba China puba su yaure aduna taba atopada thaba inkhanga mari leinaba haitare ko sigumba wakhal nungaitaba sigumba China mayam ama khangba se si card sida utli se sigi mawong sineba ko relationship ki matang da oiragana aina yamna thajana thamjaba kanagumba mana aingonda emotionally ko chite tobirambagi aina China khangoba haitare ko aingonda minam biramba adagi aibu betray tobiramba sigumba mayam sina maram orkanda aina yamna emotional oiba pain ama khangaga lehogodo aigi partner sina aingonda chite tobiramba kanagumba third party relationship ta involve torambagi yamna puba thangba ngamdaba awaba makak piramaga aingonda iral pumnamak season biramaga chatkibagi China khangbado thawai nungaitana leibado adumaina adugi mawongda hojikse leire na haibako aduga kanagumba kharagina amu relationship ki nataba atopa maram kharana maram oirakanda haitare ko isa se hoji yamna waba puba thangba ngamdaba China duneba khangise ke amuk yamna wage haibabu amukta da isa sida thang tarana thinjanbagi China do adugumba China duneba ko sida phawribase sumaina aingonda China se phawraba matamda kanagumba mi amata amuk halaga thajaningdabado di monda amuk hana thajaba thamaroi kanagumba mi amata da ai thajaba thamningdre haibagi wakhal si phawba lakpa haitare ko adugi changdu phawba yongna thamoida so'oba adugumba matam amakhak oiri haibako hojiki present se
ꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯂꯣꯁ ꯑꯣꯏꯔꯛꯄꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯅ ꯊꯝꯃꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯃꯥꯡꯍꯟꯕꯤꯔꯝꯕꯒꯤ ꯑꯣꯏꯕ ꯌꯥꯏ ꯃꯔꯝꯗꯨꯗꯤ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯔꯔꯣꯏꯕꯀꯣ ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯗꯣꯝꯁꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯇꯨꯃꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯆꯥꯎꯅ ꯆꯩꯅꯥ ꯄꯤꯔꯝꯕꯗꯣ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯖꯟꯕꯤꯔꯝꯕ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯇꯧꯕꯤꯔꯝꯕꯗꯣ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯊꯥꯖꯕ ꯊꯝꯅꯤꯡꯗꯕ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯣꯏ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯒꯨꯝꯕꯁꯦ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯏꯁꯥꯁꯦ ꯌꯥꯝꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯍꯥꯊꯨ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯐꯖꯅ ꯈꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯟꯁꯇꯤꯡꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯣ ꯐꯖꯅ ꯃꯁꯤꯗ ꯊꯥꯖꯕ ꯊꯝꯃꯒ ꯈꯜꯂꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯣꯝꯅ ꯁꯥꯒꯠꯆꯔꯤꯕ ꯑꯗꯣꯝꯒꯤ ꯗ꯭ꯔꯤꯝꯁ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯗꯣꯝꯒꯤ ꯑꯦꯝ ꯁꯤꯁꯦ ꯐꯪꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯐꯖꯅ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯣꯛꯇꯕꯤꯗꯀꯣ ꯋꯥꯈꯜꯁꯦ ꯌꯨꯅꯤꯚꯔꯁꯇ ꯊꯥꯖꯕ ꯊꯝꯃꯒ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯕ ꯊꯝꯃꯒ ꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯗꯨꯗ ꯐꯖꯅ ꯑꯦꯇꯦꯟꯁꯟ ꯂꯧꯔꯒꯀꯣ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯌꯦꯅ ꯍꯥꯏꯕꯀꯣ ꯁꯤꯒꯤ ꯄ꯭ꯔꯖꯦꯟꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯗꯣꯝꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯅꯤꯡꯕ ꯐꯥꯎꯏ ꯊꯃꯣꯏꯒꯤ ꯋꯥ ꯇꯥꯔꯒ ꯊꯕꯛ ꯇꯧꯅꯤꯡꯉꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯇꯥꯎꯔꯒ ꯆꯠꯄ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯌꯥꯝ ꯇꯥꯟꯁꯤꯟꯕ ꯄꯥꯝꯃꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯐꯥꯎꯔꯤ ꯍꯥꯏꯗꯅ ꯍꯥꯏꯀꯣ ꯁꯤꯒꯤ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯩꯁꯦ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡ ꯑꯣꯏꯅ ꯋꯥꯁꯦ ꯁꯠ ꯍꯥꯏꯗꯣꯛꯅꯤꯡꯕꯁꯦ ꯀꯌꯥ ꯐꯥꯎꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯃꯛꯅ ꯑꯗꯨꯝ ꯄꯨꯛꯆꯦꯜ ꯁꯦꯡꯗꯦ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕꯀꯣ ꯉꯁꯥꯏꯒꯤ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇꯗ ꯋꯥꯁꯦ ꯍꯥꯏꯅꯤꯡꯗꯕ ꯉꯥꯡꯅꯤꯡꯗꯕ ꯑꯗꯒꯤ ꯏꯊꯟꯗ ꯈꯪꯖꯜꯂꯒ ꯂꯩꯅꯤꯡꯕ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯤꯑꯅ ꯍꯥꯏꯕꯅꯤ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕꯤꯌꯣ ꯄꯥꯁ ꯑꯃꯁꯨꯡ ꯄ꯭ꯔꯖꯦꯟꯁꯤ ꯐꯥꯎꯕꯗ ꯆꯥꯟꯅꯕ ꯇꯥꯔꯒꯗꯤ ꯐ꯭ꯌꯨꯆꯔꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯁꯤꯗ ꯐ꯭ꯌꯨꯆꯔꯒꯤ ꯀꯥꯔꯗ 3 ꯂꯩꯔꯦꯀꯣ ꯁꯤꯗꯒꯤ ꯀꯔꯤ ꯑꯃꯨꯛ ꯃꯦꯁꯦꯖ ꯐꯪꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯐ꯭ꯌꯨꯆꯔꯒꯤ ꯀꯥꯔꯗꯁꯤꯗ ꯂꯩꯔꯦ ꯐ꯭ꯌꯨꯆꯔꯒꯤ ꯀꯥꯔꯗ 3 ꯁꯤꯗꯒꯤ ꯀꯔꯤ ꯃꯦꯁꯦꯖ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤꯀꯣ ꯐ꯭ꯌꯨꯆꯔꯗꯗꯤ ꯉꯁꯥꯏ ꯑꯗꯣꯝꯅ ꯄꯥꯁꯇ ꯇꯧꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥꯃꯛꯇ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤꯁꯤꯒꯤ ꯔꯤꯖꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯐꯣꯜꯁꯦ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯀꯗꯕ ꯂꯩꯌꯦꯕꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯐꯅ ꯇꯧꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯐ꯭ꯌꯨꯆꯔꯗ ꯃꯗꯨꯒꯤ ꯑꯐꯕ ꯃꯍꯩ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯔ ꯇꯧꯈꯤꯕ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯔꯤꯖꯜ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯇꯧꯔꯒꯅ ꯑꯐꯕ ꯐꯪꯕ ꯐꯠꯇꯕ ꯇꯧꯔꯒꯅ ꯐꯠꯇꯕ ꯐꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯃ ꯒꯥꯟ ꯍꯥꯏꯅꯕꯗꯣ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯔꯨꯕꯗꯨꯒꯤ ꯃꯍꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯐꯪꯒꯗꯕ ꯂꯩꯌꯦꯕꯀꯣ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯒ ꯀꯦꯁꯀꯨꯝꯕ ꯊꯦꯡꯅꯕ ꯍꯥꯏꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯦꯡꯒ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯀꯦꯁ ꯂꯦꯞꯅꯕꯒꯨꯝꯕ ꯌꯥꯎꯔꯒꯁꯨꯀꯣ ꯃꯗꯨꯒꯤ ꯔꯤꯖꯜ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯀꯤ ꯃꯍꯩ ꯑꯩꯉꯣꯟꯗ ꯐꯪꯒꯗꯕ ꯈꯔ ꯂꯩ ꯍꯥꯏꯕꯅꯤꯗ ꯍꯧꯈꯤꯕ ꯃꯇꯝꯁꯤꯗ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯄꯥꯈꯠꯄ ꯑꯀꯤꯕ ꯑꯁꯤꯒꯨꯝꯕꯅꯆꯤꯡꯕꯁꯤꯡ ꯂꯩꯔꯝꯃꯒꯁꯨ ꯐ꯭ꯌꯨꯆꯔꯗꯗꯤ ꯃꯗꯨꯒꯤ ꯑꯀꯤꯕꯁꯤꯡꯗꯣ ꯏꯁꯥꯅ ꯊꯦꯡꯅꯕ ꯉꯝꯅꯅꯕ ꯊꯧꯅꯥ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯗ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯂꯥꯛꯄ ꯊꯦꯡꯅꯕ ꯉꯝꯅꯅꯕ ꯑꯩꯉꯣꯟꯗ ꯄꯥꯡꯒꯜ ꯂꯩꯔꯛꯄ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯦꯕ ꯐ꯭ꯌꯨꯆꯔꯒꯤꯗꯗꯤꯀꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯁ꯭ꯇꯔꯦꯡ ꯑꯩꯒꯤ ꯀꯔꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯍꯦꯟꯒꯠꯂꯛꯄ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟ ꯇꯥꯔꯒꯁꯨ ꯃꯃꯥꯡꯗ ꯄꯥꯁꯇ ꯉꯝꯃꯝꯗꯕꯗꯣ ꯐ꯭ꯌꯨꯆꯔꯗꯗꯤ ꯃꯗꯨꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯆꯪꯕꯗꯒꯤ ꯑꯗꯨꯝ ꯉꯝꯃꯛꯄ ꯑꯣꯏꯕ ꯌꯥꯏ ꯑꯩꯒꯤ ꯏꯁꯥꯗꯀꯣ ꯈꯪꯍꯧꯗꯅ ꯄꯥꯡꯒꯜ ꯊꯧꯅꯥꯁꯦ ꯈꯪꯍꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯒꯦꯟ ꯇꯧꯔꯛꯑꯀꯥꯟꯗ ꯊꯕꯛꯁꯦ ꯐꯖꯅ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯊꯧꯅꯥ ꯑꯃ ꯂꯥꯛꯀꯅꯦꯕ ꯐ꯭ꯌꯨꯆꯔꯗꯗꯤ ꯁꯤꯒꯤ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯍꯟꯕ ꯂꯩꯇꯕ ꯁꯤꯒꯨꯝꯕ ꯊꯧꯅꯥꯁꯦ ꯁꯤꯁꯤꯒ ꯂꯣꯏꯅꯅ ꯊꯕꯛꯁꯦ ꯁꯨꯝ ꯆꯪꯁꯤꯟ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯇꯧꯖꯔꯨꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯣ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯗꯕꯁꯨ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯗ ꯂꯩꯔꯝꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤ ꯋꯥꯔꯤꯁ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯃꯛꯁꯦ ꯑꯩ ꯏꯁꯥꯗ ꯑꯩꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯕꯤꯂꯤꯐꯁꯤꯃ ꯑꯩ ꯏꯁꯥꯗ ꯊꯝꯖꯔꯦꯗꯅ ꯁꯤꯒꯤ ꯊꯥꯖꯕꯁꯤꯃ ꯑꯗꯨꯒꯤ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯅꯦꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯝꯗꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯑꯗꯒꯤꯗꯤ ꯄꯥꯈꯠꯄꯅꯆꯤꯡꯕꯁꯤꯡ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯇꯣ ꯑꯗꯨꯗ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯦꯕꯀꯣ ꯁꯨꯝꯕ ꯑꯀꯤꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯈꯨꯗꯨꯝ ꯆꯟꯕ ꯂꯥꯛꯁꯤꯟꯕ ꯐꯖꯅ ꯉꯝꯃꯛꯀꯅꯦꯕ ꯃꯗꯨꯒꯤ ꯊꯧꯅꯥꯗꯣ ꯑꯗꯣꯝꯗ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯀꯗꯕ ꯂꯩꯌꯦꯕꯀꯣ
aduga thabak inkhang torokpa matamdasu adraga relationship ki matang oirakpa haitare ko kana gumba kina thabak inkhang gi oiba yai aduga relationship ta leiba kangbu leidana ko whether it may be married or unmarried amhekta oiba yai karigumba posak ani gi marakta balance torokadaba thabak oiro thabak ani gi marakta ise karamba tawgodoino haiba khangdaba haitare ko thabak ani je adjust tongna ba balance tongna ba hotna ba da ingonda waba adagidi kana gumba yum palaba singi oiro natraga yum pandriba singi oiro ai gi partner sika ai imung manunga gi marakta karamba bu yana ba chatkadoino haiba gi balance tawba or suyai example ni ko adu natre hairagana koi gi misak ani gi marakta ai karamba choose tawgani ai karamba khangani haiba gi wakhal khanpham khangdaba sigumba posak ani gi marakta balance tawbagi mawong amakhaksu future da lakadaba leiba ko isa se sumaina thoklakpa taragadi taha taha tawbigano masida yamna wakhal se taptharaga fazana khanthaba ma changeba ko karigumba taha taha tawbiba taragadi adomgi adugi khongthangdo thuna laukiba domgi taha taha laukiba domgi khongthangdo na maram orakanda tungdane ningamdaba nungaitaba mayam ama thoklakpa yaiba ko aduna thabak gumba tawba matamda haitare ko isana kitang khantaba adugumba madi changeba ko aduga hainingba amana thabak inkhang gi maram tawrbu soingonda opportunities gumba thabak ki haitare ko laktaraga su chakmana ba matamda ani laksalakpadagi na khanbam khangdaba gumba leidana ko adugumba oiba su thum yai kana gumba kharagi oinadi ko aina manage tawbadaga khara wagadaba khanbadaga khara wagadaba sigumba oiba haitare ko sina future gi ne kadai hobo chanabano habado comment adum ibiro all the best thank you mathangi sina sigi deck se khanbi kiba singi past present amadi future amu yeminarsi ko sida lai ba card ahum se past ki card oidone ba ko past ta kari kari laikibano habado pune yeminase sigi card se khanbi kiba viewer singi oina past ta adomgi punchi je ko yam wana khanga kibagi masak amkhak uba phangi ko sigi card se sta uraga dum mayam na su hena khangbira magani ko adudi mathang mathang kari kari haibano habado khangminarase adongi pasta haitare ko kana gumba wakhal mapung phadaba masagi majority level khara name ba misak haitare ko masagi chahi duga magi wakhalon duga chana ba khara wat ba wakhalon khara name ba haitare wakhal khara then ba kana gumba mioi haitare adongi punchi da changakhi ba lai haitare ko mokoi gi side gi proposal gumba ka offer torok ba leidana ko adumaina mokoi gi side gi proposal sumaina lakhi ba igi punchi da mi anauba ma changakhi ba wakhal mapung phadaba kana gumba haitare ko changakhi ba leiyana haiba ko aduga sida makatarak pada adongi punchi da ko yamna nungai taba yam negative energy me amuma da bound toroga laikibagi period amakak pasida dum laikiba maleba ko aduna maram orakanda negative incidents mayam ama thoklakpa haitare ingoda negative events mayam ama thoklakpado haidi aphaba kaya oigidaba haitare ko pasida nungai taba phataba thodok mayam ama mathang mathang sum thokkiba gumba leiba sum haleba ko sigumba thodok singje thokpasina maram orakanda isa se yamna wana akiba adai pakhatba adai isa da fear gumba anxiety gumba leiraga yam wana tumbam sabam khangdagai nungai phang khangdagai punchi len khibado adugi mong dune ba ko pasta sumaina lai khibagi mong dune ba ko card sidagi pira iba message se ko tumbam sabam khangdai sa se depression leiraga isa da stress gumba anxiety gumba mangda oiro ko mangak na bagi mong yamna tawkhiba sugumba nungai pham sukhang khangkidaba sigumba situation amada isa se yam wana hinga khina haiba ko aina yamna thajaba kana gumba amakhakna kana gumba amakhak or kana gumba bioi kharana haitare ko aigi thajaba se manghan biramba haitare aina yamna thajaru daba mong amakhakta aigi thajaba se moina manghan biramba haitare ko sina maram oirakanda thajaba mangabanina aingonda khudong thiba awaba mayam hota hawo thajana thamjaruba mokhoiduna sumaina thajaba se manghan biramba matamda phawhoba chainado adudo domna phangakibado adugumba su layena haiyeba ko kanagumba gi thabakta adomna mateng pangbiruraga miduna leithoga chatkiba matamda madugi apha phatagi kano se aina puhoba leidana ko adugumba kanagumba kharagi oinadi adugumba su layeba ko sigumba sina maram orakanda hariba misakse ai amuhana punsigi mongonda thajaba thamaroi hariba lambi duda amuhana chatningdaba changningdabagi wakhal phawgiba yamna nungaitaba sathina nungaitaba yamna painful oiba haitare ko khanjarubaduga aina last ta phanghoriba siga ningubado aduduga oiraiba siga yamna chanaraktabagi yamna nungaitaba polorina khiba haitare ko adugumba thodok
ꯊꯣꯛꯈꯤꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯈꯤ ꯃꯤꯅ ꯆꯤꯇꯤꯡ ꯇꯧꯕꯤꯔꯝꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯔꯝꯗ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯡꯕꯗꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯨꯝꯕ ꯆꯩꯅꯥꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯐꯪꯍꯧꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯃꯤꯒ ꯈꯠꯅ ꯆꯩꯅꯕꯒꯤ ꯈ꯭ꯔꯥꯏꯁꯤꯁ ꯊꯣꯛꯈꯤꯕꯗꯒꯤ ꯁꯤꯒꯨꯝꯕ ꯆꯩꯅꯥꯁꯦ ꯈꯪꯍꯧꯕ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯚ꯭ꯌꯨ ꯑꯁꯦ ꯗꯤꯐ꯭ꯔꯦꯟ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯌꯦꯡꯕꯅꯤꯅꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯁꯤꯗꯤ ꯀꯂꯦꯛꯇꯤꯚ ꯔꯤꯗꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯏꯕꯅꯤꯅ ꯀꯗꯥꯏꯐꯥꯎ ꯆꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕꯀꯣ ꯁꯤꯅ ꯄꯥꯁꯀꯤ ꯑꯣꯏꯒꯗꯣꯏꯅꯦ ꯄ꯭ꯔꯖꯦꯟꯒꯤ ꯑꯃꯨꯛ ꯌꯦꯡꯁꯦ ꯄꯥꯁꯀꯤꯁꯦ ꯆꯥꯟꯅꯔꯒꯗꯤ ꯄ꯭ꯔꯖꯦꯟꯁꯨ ꯑꯃꯨꯛ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯕꯤꯌꯣꯕꯀꯣ sida present gi card ahum lay ko present na mu kari kari hari ha badu mu yimina se si su sana pra ha badu yimbiyo kari gumba present da sana batar ga di future su mu khata na yimbiyo ko hauze hauze adom gi present gi oiba situation se di adu khakna phataba yamna phataba adu gumba situation du di oide hauze hauze present se da som isana isada yamna thajaba thame ko adagi di ngasai gi past da kari gumba thodo khara na maram oir kan da hauze ki present se da isa se aina tawjaruba khuding mak tu gi ko aina tawkip do afaba boy kera phataba oy kera ko aingonda du da gi makeup thorak pa tare ko kari gumba khara realize thorak pa adu gumba do layeba ko hauze present situation se da ko present se da som isa se ngasai gi past da lai ki ba fear gumba stress gumba adagi isa da pakhat pa hidi anxiety gumba lai ki ba sing do sida su pura mapung phana kok pangam driba hai tare ko ngasai hauki badu na maram or kan da tarai na kau thok pangam da bado isa da dum sigumba ki bana ching ba sing se loina raga ai je yamna tangbu lai ta na ingna hing laining badi fauraga madu sing du na maram or kan da ai se yamna peaceful oi ba mong da lai bangam han da bado shanti phang da ba hai tare ko adu gumba do oi ba ko sina problem se solve tong na ba ai ngonda upai thijabado ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡꯗ ꯑꯗꯨꯝ ꯅꯤꯡꯖꯕ ꯈꯔ ꯂꯩꯌꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯌꯨꯅꯤꯚꯔꯁꯀꯤ ꯁꯥꯏꯠꯇ ꯑꯩꯅ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯒꯦ ꯀꯣꯛꯍꯟꯕꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯥꯝꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯖꯕꯒꯨꯝꯕ ꯑꯗꯨꯝ ꯂꯩꯌꯦꯅ ꯍꯥꯏꯕꯀꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟꯁꯤꯗꯀꯣ ꯑꯗꯣꯝꯁꯦ ꯁꯨꯝ ꯊꯕꯛꯀꯨꯝꯕ ꯑꯅꯧꯕ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯐꯥꯎꯕ ꯃꯥꯜꯂꯦꯕꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯑꯅꯧꯕ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯒꯅꯤ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯁꯤꯗꯀꯣ ꯄꯩꯁꯥ ꯇꯥꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯔꯕꯥꯔ ꯇꯧꯕ ꯑꯣꯏꯔꯒꯁꯨꯀꯣ ꯌꯥꯝꯅ ꯁꯦꯟꯗꯣꯡ ꯂꯩꯕ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁꯇꯀꯣ ꯑꯗꯒꯤꯗꯤ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯇꯧꯕꯒꯤ ꯆꯥꯟꯁ ꯐꯪꯕ ꯑꯩꯒꯤ ꯀꯔꯤꯌꯔꯒꯤꯗ ꯑꯣꯏꯔꯁꯨꯀꯣ ꯐꯥꯏꯅꯥꯟꯁꯀ ꯃꯔꯤ ꯂꯩꯅꯕ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨꯀꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝ ꯂꯥꯛꯄ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯑꯦꯕꯟꯗꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯥꯡ ꯀꯥꯏꯕ ꯑꯗꯨꯒ ꯑꯗꯣꯝꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯅꯤꯡꯖꯈꯤꯕ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔꯒꯤ ꯁꯦꯇꯤꯁꯐꯤꯀꯦꯁꯟ ꯐꯪꯕꯗꯣ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯑꯩꯅ ꯅꯤꯡꯖꯈꯤꯕ ꯋꯤꯁꯇꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯛꯄ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟꯁꯤꯗ ꯑꯣꯏꯌꯦꯅ ꯍꯥꯏꯌꯦ ꯄ꯭ꯔꯖꯦꯟꯁꯤꯗꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯔꯣ ꯃꯈꯥ ꯐ꯭ꯌꯨꯆꯔ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ sida future gi card ahum leire future na kari kari hari habado amuk mayam puna khangminarasi ko sigi future gi card ahum sigi matung inna adomna haukiba matamda tawkiba haikhiba karigumba kharagi madugi fall haitare ko adugi mahai future da phanggadaba laye aina mamang thakta afaba thabak tawkiba oitaragadi afaba dugi afaba mahai phangba or aina mamangda karigumba asoiba aranba fataba thabak khara tawrubagi madugi fataba mahai phangakpa haitare ko taibang mapuna aingonda madugi para ama tambiba haitare ko adugumba do lakaneba aduga future dadi paisa gi matangda ko haidi sale gi matangda oragasu lan thum gi matangda oragasu thabak ki maramda oragasu ko adomna tawrubasida mai paklakpa oibako adugumba su laigani paisa orasu aingonda yamna marang kaina leiba aingonda wattaba haitare ko adumaina leirakani sale se watrabanina aingonda aigi darkar oibado aingonda wattana leirabanina aigi lifestyle se sisu hana gi dudagi hongakpa haitare ko yamna luxurious oiba yamna kena mongna leiningbagi wakhal phaurakpado hana leiramba mongdu nataba anauba ama haitare ko adomna thabak tawruba oiragasu sel thum tanbada oiragasu thabak inkhang tawbada oiragasu ko yamna nungaiba haitare ko dugumba future dadi dum oirkadaba leiba ai isa se yamna taru tanana yamna luxurious oiba mongda punchi marel sugumba punchi marelamda lelakaneba ko future dadi sigi card sigi matung ina ko tarai na hekta oirakpa adugumba fibam amakakti oiroi sigise mamangda aina wana hotna jaruba aigi hard work to aduna maram oirakanda madugi hotna jamangi mahai
ꯐꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯛꯄꯗꯣ ꯋꯥꯅ ꯍꯣꯠꯅꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯀꯥꯟꯗ ꯑꯩꯈꯣꯏ ꯍꯔꯥꯎꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯛꯄ ꯏꯁꯥꯅ ꯏꯁꯥ ꯏꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯃꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯄꯥꯜ ꯇꯥꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯃꯥꯏ ꯄꯥꯛꯅ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩ ꯏꯁꯥꯒꯤ ꯁ꯭ꯇꯦꯇꯁ ꯑꯃꯗ ꯐꯖꯅ ꯆꯠꯆꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯃꯗ ꯂꯩꯔꯛꯄꯒꯤ ꯃꯑꯣꯡꯗꯨꯅꯦꯕꯀꯣ ꯁꯤꯒꯤ ꯀꯥꯔꯗꯁꯤꯅ ꯐꯣꯡꯗꯣꯛꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛꯀꯣ ꯊꯕꯛꯁꯦ ꯇꯧꯕ ꯍꯧꯔꯨꯔꯒ ꯊꯕꯛꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯇꯪꯈꯥꯏ ꯍꯦꯟꯅ ꯂꯥꯟꯁꯤꯜꯂꯕ ꯃꯇꯨꯡꯗꯀꯣ ꯋꯥꯔꯦ ꯍꯥꯏꯗꯅ ꯏꯁꯥꯗ ꯏꯅꯔꯖꯤ ꯑꯝꯇ ꯌꯥꯎꯔꯛꯇꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯍꯣꯠꯅꯅꯤꯡꯕꯒꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯔ ꯏꯊꯤꯜ ꯁꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯕꯛꯁꯦ ꯂꯦꯞꯊꯣꯛꯑꯒꯦ ꯇꯣꯛꯑꯒꯦ ꯍꯥꯏꯗꯅ ꯈꯜꯂꯛꯄ ꯁꯤꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯌꯥꯏꯑꯕꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯇꯁꯦꯡꯅ ꯊꯣꯛꯂꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯆꯪꯁꯤꯜꯂꯤꯕ ꯑꯗꯣꯝꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯇꯪꯈꯥꯏ ꯍꯦꯟꯅ ꯆꯪꯁꯤꯜꯂꯕ ꯊꯕꯛꯅꯤ ꯑꯗꯣꯝ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯠꯅꯔꯛꯄ ꯊꯕꯛꯅꯦꯕꯀꯣ ꯑꯗꯨꯕꯨ ꯂꯣꯏꯔꯝꯗꯥꯏ ꯈꯖꯤꯛ ꯈꯛꯇꯗ ꯂꯦꯞꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯗꯨꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯐꯪꯒꯗꯕꯁꯦ ꯑꯗꯣꯝꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯒꯗꯕ ꯑꯗꯣꯝꯒꯤ ꯊꯕꯛꯁꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯒꯗꯕꯁꯦ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯅꯤ ꯑꯩ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯂꯦꯞꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯂꯣꯏꯅꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣꯝꯅ ꯈꯟꯒꯗꯕꯁꯦ ꯂꯥꯁ ꯑꯋꯥꯔꯗ ꯉꯁꯥꯏꯒꯤ ꯑꯗꯣꯝꯒꯤ ꯁ꯭ꯇꯔꯦꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯜꯍꯜꯂꯛꯀꯅꯤ ꯑꯩꯉꯣꯟꯗ ꯊꯧꯅꯥꯁꯦ ꯀꯃꯥꯏꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯣꯝꯗ ꯈꯖꯤꯛꯇꯪ ꯈꯟꯊꯔꯒꯀꯣ ꯋꯥꯈꯜꯁꯦ ꯑꯗꯣꯝꯗ ꯑꯣꯏꯅ ꯈꯟꯊꯕꯤꯔꯒ ꯍꯟꯖꯜꯂꯛꯅꯕ ꯍꯣꯠꯅꯕꯁꯦ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯕꯀꯣ ꯁꯤ ꯉꯝ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯃꯥꯡ ꯊꯥꯅ ꯑꯃꯨꯛ ꯆꯠꯄ ꯉꯝꯃꯛꯀꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯗꯤ ꯇꯧꯔꯔꯣꯏ ꯍꯥꯏꯗꯅ ꯊꯥꯗꯣꯛꯎꯔꯕ ꯊꯕꯛꯇꯣ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄꯁꯨ ꯉꯝꯒꯅꯦꯕꯀꯣ ꯁꯤꯗ ꯍꯥꯏꯅꯤꯡꯕꯗꯤ ꯑꯗꯣꯝꯒꯤ ꯊꯧꯅꯥ ꯑꯗꯣꯝꯒꯤ ꯑꯈꯥꯡ ꯀꯟꯕ ꯑꯗꯒꯤ ꯏꯁꯥꯅ ꯏꯁꯥꯗ ꯊꯥꯖꯕ ꯊꯝꯕꯁꯦ ꯁꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯃꯁꯤꯗ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯀꯥꯔꯗꯁꯤꯅ ꯇꯥꯛꯄꯅꯦꯕꯀꯣ ꯁꯤꯅ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯗꯣꯏꯅꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟꯇ ꯏꯕꯤꯔꯛꯑꯣ ꯁꯤꯗꯤ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯀꯂꯦꯛꯇꯤꯞ ꯑꯣꯏꯕ ꯔꯤꯗꯤꯡ ꯑꯣꯏꯕꯅꯤꯅꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯔꯤꯖꯅꯦꯠ ꯇꯧꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯀꯗꯥꯏ ꯐꯥꯎ ꯆꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟꯇ ꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯐꯕꯇ ꯑꯣꯏꯕꯤꯌꯣ ꯊꯦꯡꯛ ꯌꯨ ꯑꯔꯣꯏꯕꯒꯤ ꯁꯤꯒꯤ ꯗꯦꯛ ꯈꯟꯕꯤꯈꯤꯕꯁꯤꯡꯒꯤ ꯄꯥꯁ ꯄ꯭ꯔꯖꯦꯟ ꯑꯃꯗꯤ ꯐ꯭ꯌꯨꯆꯔ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯀꯥꯔꯗ ꯑꯍꯨꯝꯁꯤꯅ ꯄꯥꯁꯀꯤ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯄꯥꯁꯇ ꯑꯗꯣꯝꯒꯤ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣꯝꯒꯤ ꯄꯥꯁꯇ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯏꯁꯥꯗ ꯌꯥꯝꯅ ꯑꯋꯥꯕ ꯆꯩꯅꯥ ꯐꯪꯍꯧꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤꯕ ꯂꯩꯕ ꯃꯥꯜꯂꯦꯕꯀꯣ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯥꯗ ꯑꯦꯡꯖꯥꯏꯇꯤ ꯐꯤꯌꯔ ꯗꯤꯄ꯭ꯔꯦꯁꯟ ꯀꯣ ꯇꯨꯝꯕ ꯌꯥꯗꯕ ꯑꯩꯁꯦ ꯍꯣꯞꯂꯦꯁ ꯑꯣꯏꯔꯒ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯍꯧꯕ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯋꯥꯈꯜꯁꯤꯗ ꯀꯣꯛꯁꯤꯗ ꯑꯗꯨꯝ ꯅꯤꯜꯂꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯗꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤꯕ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯣꯝꯒꯤ ꯄꯥꯁꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯣꯝ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯃꯣꯁꯟ ꯍꯥꯏꯇꯥꯔꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯋꯥꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯊꯣꯛꯈꯤꯕ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ ꯁꯣꯝꯒꯤ ꯄꯥꯁꯁꯤꯗꯀꯣ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯤ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯔꯛꯇꯕ ꯌꯥꯏꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯅ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕ ꯍꯥꯏꯗꯤ ꯆꯤꯇꯤꯡ ꯇꯧꯕꯤꯔꯝꯕ ꯍꯟꯊꯅ ꯌꯦꯡꯕꯤꯔꯝꯕꯒꯨꯝꯕꯀꯣ ꯃꯤꯔꯥꯏꯕꯤꯔꯝꯕ ꯁꯤꯒꯨꯝꯕꯅꯆꯤꯡꯕꯁꯤꯡ ꯑꯣꯏꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯅ ꯃꯔꯨꯞ ꯃꯄꯥꯡꯅ ꯑꯣꯏꯕ ꯌꯥꯏ ꯊꯧꯗꯣꯛꯁꯤꯗꯤ ꯑꯃꯒ ꯃꯥꯟꯅꯗꯕ ꯑꯣꯏꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯋꯥꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯌꯥꯝꯅ ꯄꯦꯟꯐꯨꯜ ꯑꯣꯏꯕ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗꯗꯤ ꯑꯗꯨꯝ ꯍꯤꯡꯈꯤꯑꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯣꯝꯁꯦ ꯃꯇꯝ ꯑꯃꯗ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯁꯇꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯏꯁꯥꯗ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩꯅ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯝꯕ ꯃꯥꯜꯂꯦ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯇꯧꯒꯦ ꯅꯤꯡꯈꯤꯕ ꯊꯕꯛꯁꯤꯗ ꯐꯖꯅ ꯄꯨꯛꯅꯤꯡ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅꯁꯨ ꯇꯧꯋꯦꯕꯀꯣ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗ ꯏꯁꯥꯁꯤꯅ ꯐꯖꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯇꯨꯡ ꯃꯥꯡ ꯌꯦꯡꯉꯒ ꯑꯗꯨꯝ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅꯁꯨ ꯎꯏꯌꯦꯕꯀꯣ ꯁꯣꯝꯁꯦ ꯍꯧꯈꯤꯕꯗꯗꯤ ꯏꯁꯥꯁꯦ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯒꯀꯣ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩꯅ ꯊꯕꯛ ꯇꯧꯕ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣꯝꯁꯦ ꯄꯥꯁꯇꯀꯣ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖꯀꯨꯝꯕ ꯇꯧꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯤꯗꯥꯟꯅꯕ ꯁꯤꯒꯨꯝꯕꯅꯆꯤꯡꯕꯁꯤꯡ ꯊꯣꯛꯈꯤꯕ ꯑꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗꯀꯣ
ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯛꯏꯕ ꯃꯌꯥꯝꯗꯣ ꯉꯥꯛꯊꯣꯛꯆꯅꯅꯕ ꯏꯁꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯀꯅꯥꯒꯨꯝꯕꯅ ꯍꯦꯟꯖꯜꯂꯛꯄ ꯃꯇꯝꯗ ꯃꯗꯨꯗꯣ ꯍꯦꯟꯖꯜꯂꯛꯇꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯁꯝꯕꯜ ꯈꯥꯖꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇꯀꯣ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯃꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦꯕꯀꯣ ꯍꯟꯕ ꯂꯩꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡ ꯌꯥꯎꯗꯕꯤꯗ ꯏꯁꯥꯅ ꯏꯁꯥꯁꯦ ꯍꯟꯕ ꯂꯩꯇꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯈꯤꯕ ꯃꯥꯜꯂꯦꯕꯀꯣ ꯏꯁꯥꯅ ꯏꯁꯥꯁꯦ ꯍꯥꯏꯗꯤ ꯑꯩ ꯍꯣꯠꯅꯕꯁꯦ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯔꯒ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯪꯁꯤꯟꯈꯤꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯄꯥꯁꯁꯤꯗ ꯄꯥꯁꯀꯤꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯔꯣ ꯀꯔꯤꯒꯨꯝꯕ ꯆꯥꯟꯅꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯖꯦꯟꯁꯨ ꯑꯗꯨꯝ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯀꯥꯔꯠ ꯑꯍꯨꯝꯁꯤꯅ ꯑꯃꯨꯛ ꯄ꯭ꯔꯖꯦꯟꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯒꯤ ꯃꯒꯨꯟ ꯑꯃꯇꯪ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ ꯁꯤ ꯌꯥꯝꯅ ꯆꯥꯟꯅꯕ꯭ꯔꯥ ꯑꯃꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣꯝꯁꯦ ꯄꯣꯠꯃꯛꯇ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯒ ꯃꯌꯥꯝꯗꯨꯗꯒꯤ ꯈꯔ ꯈꯟꯕ ꯄꯥꯝꯕ ꯈꯔ ꯆꯨꯖꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯃꯛꯇ ꯑꯣꯏꯔꯣ ꯃꯤꯁꯦ ꯈꯔ ꯃꯨꯟꯅ ꯀꯨꯞꯅ ꯈꯟꯕ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯂꯩꯕꯗ ꯑꯣꯏꯒꯦꯔꯥ ꯃꯤꯃꯛꯇ ꯑꯣꯏꯒꯦꯔꯥꯀꯣ ꯈꯔ ꯆꯨꯖꯤ ꯑꯣꯏꯕ ꯈꯔ ꯈꯟꯕ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯄꯨꯊꯣꯛꯑꯒ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗꯒꯤ ꯏꯁꯥꯅ ꯌꯥꯝ ꯍꯦꯟꯅ ꯈꯣꯏꯗꯥꯕ ꯑꯃ ꯈꯟꯖꯕ ꯄꯥꯝꯕ ꯑꯃ ꯁꯠ ꯄꯤꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯍꯥꯏꯗꯤ ꯍꯔꯥꯎꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯍꯔꯥꯎꯅ ꯂꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯕ ꯃꯥꯜꯂꯦ ꯁꯣꯝ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨ ꯑꯁꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯣꯝꯒꯤ ꯄ꯭ꯔꯖꯦꯟꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯄꯥꯁꯀꯤ ꯏꯟꯁꯤꯗꯦꯟꯠ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯊꯥꯕ ꯈꯪꯗꯅ ꯑꯩꯁꯦ ꯌꯥꯝꯅ ꯔꯦꯁꯂꯦꯁ ꯑꯣꯏꯔꯒꯀꯣ ꯔꯤꯂꯦꯛꯁ ꯇꯧꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯕ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯁꯤꯗꯁꯨ ꯑꯗꯨꯝ ꯂꯩꯔꯦꯅ ꯍꯥꯏꯌꯦꯕꯀꯣ ꯉꯁꯥꯏꯒꯤ ꯍꯧꯈꯤꯕ ꯄꯥꯁꯀꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯨꯝ ꯂꯩꯕ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯝꯕ ꯃꯑꯣꯡꯗꯨꯗ ꯑꯃꯨꯛ ꯍꯜꯂꯒ ꯔꯤꯀꯚꯔ ꯇꯧꯕ ꯉꯝꯗꯕ ꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯏꯁꯥꯁꯦ ꯁꯤꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯑꯩꯒꯤ ꯏꯁꯥꯁꯤꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯁꯤꯗꯀꯣ ꯅꯨꯡꯉꯥꯏꯇꯕ ꯍꯧꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯂꯩꯔꯤꯕ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯊꯔꯒ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯐ꯭ꯌꯨꯆꯔꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃꯇ ꯇꯧꯕ ꯉꯝꯗꯕꯤꯗ ꯁꯤꯒꯤ ꯑꯋꯥꯕ ꯃꯑꯣꯡꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦꯕꯀோ ꯑꯗꯨꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯎꯄꯥꯏ ꯑꯃ ꯃꯤꯟꯁ ꯑꯃ ꯑꯗꯨꯝ ꯊꯤꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕ ꯏꯁꯣꯔ ꯑꯃꯒꯤ ꯃꯐꯝꯗ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯤ ꯁꯣꯜቭ ꯇꯧꯅꯅꯕ ꯁꯣꯂꯨꯁꯟ ꯑꯃꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯡꯖꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟꯁꯤꯗꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯣꯝꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯍꯧꯈꯤꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯕꯗꯣ ꯑꯩꯉꯣꯟꯗ ꯔꯤꯒ꯭ꯔꯦꯠꯀꯨꯝꯕ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯑꯅꯧꯕ ꯄ꯭ꯔꯄꯣꯖꯦꯜ ꯀꯅꯥꯒꯨꯝꯕꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯇꯥꯔꯒꯁꯨ ꯃꯗꯨꯗꯣ ꯑꯦꯛꯁꯦꯞ ꯇꯧꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯔꯤꯕꯀꯣ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯔꯝꯗ ꯑꯣꯏꯔꯒꯁꯨ ꯌꯥꯏ ꯍꯧꯈꯤꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯅꯤꯡꯗꯕ ꯃꯇꯝ ꯈꯔ ꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯐꯥꯎꯔꯤꯕ ꯃꯇꯝ ꯑꯃꯈꯛ ꯄꯤꯔꯠ ꯑꯃꯈꯛ ꯑꯣꯏꯔꯤꯕꯀꯣ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟꯁꯤꯗ ꯏꯁꯥꯁꯦ ꯑꯗꯨꯝ ꯏꯇꯟ ꯇꯟꯊꯔꯒ ꯍꯩꯅꯤꯡꯗꯕ ꯑꯗꯒꯤꯗꯤ ꯃꯤ ꯀꯌꯥ ꯄꯨꯟꯅꯤꯡꯗꯕ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅꯈꯔ ꯐꯥꯎꯕꯒꯤ ꯑꯗꯨꯝ ꯋꯥꯈꯜꯗ ꯁꯨꯃꯥꯏꯅ ꯐꯥꯎꯕ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯁꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯦ ꯈꯨꯗꯣꯡꯆꯥꯕꯅꯆꯤꯡꯕꯁꯤꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯣ ꯑꯣꯏꯔꯤꯕꯀꯣ ꯅꯤꯡꯖꯔꯨꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯂꯥꯏꯅ ꯁꯠ ꯐꯪꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯑꯄꯥꯝꯕꯁꯤꯗꯒꯤ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯃꯌꯥꯝ ꯑꯃ ꯈꯟꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯌꯦꯅ ꯍꯥꯏꯌꯦ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅ ꯁꯤꯁꯤꯅ ꯄ꯭ꯔꯖꯦꯟꯅꯦ ꯄꯥꯁ ꯑꯃꯗꯤ ꯄ꯭ꯔꯖꯦꯟ ꯑꯅꯤꯁꯤꯗ ꯆꯥꯟꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯐ꯭ꯌꯨꯆꯔꯗ ꯑꯗꯣꯝꯒꯤ ꯀꯔꯤꯒꯨꯝꯕ ꯃꯦꯁꯦꯁ ꯈꯔ ꯂꯩꯔꯦ ꯐ꯭ꯌꯨꯆꯔꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯐ꯭ꯌꯨꯆꯔꯒꯤ ꯁꯤꯗ ꯀꯥꯔꯠ ꯑꯍꯨꯝ ꯂꯩꯔꯦꯀꯣ ꯐ꯭ꯌꯨꯆꯔꯒꯤꯗꯒꯤ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯦ ꯐ꯭ꯌꯨꯆꯔꯒꯤꯗ ꯑꯩꯅ ꯁꯤꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯗꯣꯝꯅ ꯆꯦꯛꯁꯤꯟꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯔꯛꯀꯗꯕ ꯂꯩ ꯁꯤꯝꯇꯪꯗꯤ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯉꯦ ꯉꯁꯥꯏꯒꯤ ꯄꯥꯁ ꯑꯃꯁꯨꯡ ꯄ꯭ꯔꯖꯦꯟꯁꯦ ꯆꯨꯝꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯐ꯭ꯌꯨꯆꯔꯗ ꯑꯗꯣꯝꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯣꯏꯔꯕꯁꯨ ꯌꯥꯏ ꯑꯗꯣꯝ ꯏꯁꯥꯅ ꯏꯁꯥꯒꯤ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯁꯦꯔꯥꯟꯅꯕ ꯂꯝꯕꯤ ꯑꯃꯗ ꯑꯗꯣꯝꯕꯨ ꯆꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯄ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯂꯩꯒꯗꯧꯔꯤ ꯐ꯭ꯌꯨꯆꯔꯒꯤꯗꯀꯣ ꯁꯤꯒꯨꯝꯕ ꯈꯔ ꯊꯣꯛꯑꯕ ꯌꯥꯏꯑꯕ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯁꯨ ꯌꯥꯏꯕꯀꯣ ꯐꯠꯇꯦ ꯈꯪꯕ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯏꯁꯥꯅ ꯐꯠꯇꯦ ꯈꯪꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯆꯪꯈꯤꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯅ ꯁꯨꯝ ꯆꯤꯡꯉ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯣꯏꯔꯒꯁꯨ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯃꯤꯁꯦ ꯐꯠꯇ꯭ꯔꯦ
ꯁꯤꯒꯤ ꯃꯤꯁꯤꯗꯒꯤ ꯑꯩ ꯂꯥꯞꯊꯣꯛꯀꯦ ꯍꯥꯏꯕꯁꯦ ꯈꯟꯅ ꯈꯟꯅ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯂꯥꯞꯊꯣꯛꯄ ꯉꯝꯗꯕ ꯃꯤꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯁꯨꯝ ꯑꯩꯁꯦ ꯆꯤꯡꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯐꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯊꯣꯛꯑꯒꯗꯕ ꯂꯩꯌꯦꯕꯀꯣ ꯇꯁꯦꯡꯅ ꯃꯤ ꯑꯣꯏꯔꯒꯁꯨꯀꯣ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯃꯤꯁꯦ ꯐꯠꯇ꯭ꯔꯦ ꯈꯪꯉ ꯃꯉꯣꯟꯗꯩ ꯂꯥꯞꯊꯣꯛꯄ ꯉꯝꯗꯕꯤ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯦꯅ ꯈꯜꯂꯣ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯃꯁꯤ ꯆꯥꯟꯅꯗ꯭ꯔꯦ ꯑꯩꯒ ꯄꯛꯅꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯗꯕꯗꯣ ꯃꯗꯨꯗ ꯑꯦꯗꯤꯛ ꯑꯣꯏꯔꯒ ꯂꯩꯕ ꯑꯗꯨꯗ ꯑꯦꯗꯤꯛꯁꯟ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝ ꯂꯨꯞꯄꯒ ꯂꯩꯕꯒꯤ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯐ꯭ꯌꯨꯆꯔꯗ ꯁꯤ ꯊꯣꯛꯑꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯃꯇꯪꯗꯤ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯉꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯣ ꯃꯤ ꯂꯣꯏꯅꯕ ꯃꯇꯝꯗ ꯈꯤꯇꯪ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯃꯤ ꯂꯩꯗꯅꯀꯣ ꯁꯤꯒꯨꯝꯕꯁꯤꯡ ꯈꯔ ꯈꯪꯅꯅꯕ ꯍꯣꯠꯅꯕꯤꯕ ꯑꯃ ꯇꯉꯥꯏ ꯐꯗꯦ ꯁꯤꯅꯦ ꯐ꯭ꯌꯨꯆꯔꯒꯤꯀꯣ ꯁꯤꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯑꯗꯣꯝꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯇꯨꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯁꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯒ ꯊꯕꯛꯁꯦ ꯐꯖꯅ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯑꯗꯨꯝ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯈꯤꯅꯤꯀꯣ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯂꯩꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯑꯋꯥꯕꯗꯣ ꯐꯖꯅ ꯑꯣꯚꯔꯀꯝ ꯇꯧꯕ ꯉꯝꯃꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯗꯣ ꯑꯩꯅ ꯂꯥꯛꯁꯟꯕ ꯉꯝꯃꯛꯄ ꯊꯦꯡꯅꯕ ꯉꯝꯃꯛꯄ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯑꯩ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯁꯦꯀꯣ ꯇꯔꯥꯏꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯂꯥꯛꯁꯤꯟꯕ ꯉꯝꯃꯛꯄꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯝ ꯑꯃꯈꯛ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯀꯗꯕ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯑꯣꯏꯔꯒꯁꯨ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯑꯒꯁꯨ ꯃꯗꯨꯗꯣ ꯌꯥꯝꯅ ꯂꯥꯏꯅ ꯑꯗꯨꯝ ꯗꯤꯜ ꯇꯧꯕ ꯉꯝꯃꯛꯑꯅꯦꯕꯀꯣ ꯑꯗꯨꯝ ꯏꯁꯥꯁꯦ ꯌꯥꯝꯅ ꯃꯦꯆꯣꯔ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯈꯜꯂꯝꯕ ꯋꯥꯈꯜꯒꯤ ꯂꯦꯚꯦꯜꯗꯨꯒ ꯑꯗꯒꯤꯗꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯤꯒ ꯇꯨꯡꯒꯤꯁꯤꯅ ꯌꯥꯝ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯔꯛꯄꯗꯣ ꯑꯗꯣꯝꯁꯦ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯔꯛꯑꯅꯦꯕ ꯐ꯭ꯌꯨꯆꯔꯗꯗꯤꯀꯣ ꯋꯥꯈꯜ ꯃꯄꯨꯡ ꯐꯖꯅ ꯐꯥꯔꯛꯑꯅꯤ ꯃꯤꯅ ꯇꯥꯅꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯕ ꯌꯥꯝꯅ ꯃꯦꯆꯣꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯕ ꯂꯩꯌꯦꯕꯀꯣ ꯊꯕꯛ ꯇꯧꯊꯣꯔꯛꯄꯗ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯅ ꯁꯤꯡꯊꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯐ꯭ꯌꯨꯆꯔꯗꯀꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯏꯅꯗꯤꯀꯣ ꯁꯤꯡꯒꯜꯁꯤꯡ ꯌꯥꯎꯕꯤꯔꯒꯁꯨ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯑꯅꯧꯕ ꯆꯪꯉꯛꯄ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯔꯁꯨ ꯑꯅꯧꯕ ꯊꯕꯛ ꯑꯗꯨꯝ ꯂꯥꯛꯄ ꯂꯩꯒꯅꯤ ꯐ꯭ꯌꯨꯆꯔꯗ ꯑꯩꯅ ꯊꯕꯛ ꯑꯅꯧꯕ ꯇꯧꯅꯤꯡꯉꯒꯁꯨ ꯃꯗꯨ ꯑꯗꯨꯝ ꯍꯧꯕ ꯌꯥꯕꯒꯤ ꯃꯇꯝꯁꯨ ꯑꯗꯨꯝ ꯄꯤꯔꯤꯀꯣ ꯐ꯭ꯌꯨꯆꯔꯗꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡ ꯑꯃꯗ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕ ꯄꯥꯝꯃꯛꯄꯒꯤ ꯃꯑꯣꯡ ꯑꯃꯈꯛꯁꯨ ꯂꯥꯛꯀꯗꯧꯔꯤꯕꯀꯣ ꯌꯥꯝꯅ ꯊꯋꯥ ꯁꯥꯗꯕ ꯃꯑꯣꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯑꯗꯨꯝ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯥꯎꯔꯒ ꯆꯠꯄ ꯑꯃ ꯂꯩꯗꯥꯏꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯂꯨꯁꯟꯅ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛꯇ ꯄꯨꯟꯁꯤꯁꯦ ꯀꯣꯏꯊꯣꯛꯑꯒ ꯂꯥꯡꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯊꯣꯛꯑꯒ ꯂꯩꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯏꯁꯥꯅ ꯏꯁꯥꯗ ꯊꯥꯖꯕꯗꯤ ꯊꯝꯖꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯃꯥꯏꯅ ꯂꯥꯛꯀꯗꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯁꯤꯅꯦ ꯁꯤꯅ ꯐ꯭ꯌꯨꯆꯔꯒꯤ ꯃꯦꯁꯦꯖ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯑꯐꯕꯇ ꯑꯣꯏꯃꯤꯟꯅꯁꯦ ꯑꯣꯜ ꯗ ꯕꯦꯁ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ